ꯃꯁꯥꯒꯤ ꯆꯍꯤ 10 ꯈꯛꯇꯪ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯅꯖꯕ ꯅꯨꯄꯥ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯡꯊꯤꯜ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯊꯤꯡꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯤ ꯍꯥꯏ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔ ꯈꯨꯠꯊꯣꯛꯅꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯔꯤꯐ꯭ꯌꯨꯖꯤ 2,000 ꯍꯦꯟꯅ ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯦ꯫ ARꯅ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯈ꯭ꯔꯦ꯫ ꯃꯤꯖꯣꯔꯥꯝꯒ ꯂꯣꯟꯅꯕ ꯏꯟꯗꯣ-ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯒ꯭ꯋꯥꯝꯋꯥꯃꯤꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯃꯊꯛꯇ ꯂꯥꯜꯍꯧꯔꯤꯕ CDF ꯑꯃꯁꯨꯡ CNDF ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯈꯨꯠꯊꯣꯛꯅꯔꯛꯄꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯅꯧꯅ ꯔꯤꯐ꯭ꯌꯨꯖꯤ 2,938 ꯆꯦꯟꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯕꯣꯔꯗꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯤꯖꯣꯔꯥꯝ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯈ꯭ꯔꯦ꯫ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ CDF ꯑꯃꯁꯨꯡ CNDFꯀꯤ ꯀꯦꯗꯔ ꯄꯨꯟꯅ 3 ꯁꯣꯛꯂꯦ꯫ ꯕꯣꯔꯗꯔ ꯁꯤꯜ ꯇꯧꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯂꯩꯔꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕ ꯑꯃꯁꯨꯡ ꯀꯔꯕꯥꯔꯒꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯄꯨꯝꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯅꯧꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯤꯖꯣꯔꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯥꯟꯖꯦꯜꯂꯛꯈꯤꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯖꯣꯈꯋꯥꯊꯥꯒꯤ ꯇꯥꯎꯟ ꯍꯣꯜꯗ ꯆꯪꯖꯐꯝ ꯄꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯇꯉꯥꯏꯐꯗꯕ ꯆꯥꯅ-ꯊꯛꯅꯕꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯔꯤ꯫ ꯈꯨꯠꯊꯣꯛꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯔꯦꯁꯤꯁꯇꯦꯟꯁ ꯒ꯭ꯔꯨꯞ ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜꯗꯨꯍꯣꯃꯥ ꯑꯃꯗꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯋꯤꯠꯅꯦꯁ ꯑꯣꯏꯔꯒ ꯑꯦꯗꯚꯣꯀꯦꯁꯤ ꯐꯣꯔ ꯄꯤꯁ ꯍꯥꯏꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯥꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃ ꯁꯥꯏꯟ ꯇꯧꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ CDFꯅ ꯈ꯭ꯋꯥꯝꯋꯥꯃꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯇꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯅꯧꯅ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ ꯃꯤꯖꯣꯔꯥꯝꯒꯤ ꯖꯣꯈꯋꯥꯊꯥꯗ ꯂꯩꯕ ꯌꯨꯝ ꯀꯌꯥ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯁꯤꯖꯤꯟꯅꯗꯨꯅ "ꯅꯈꯣꯏꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯄꯥꯜꯂꯦ, ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯂꯦꯞꯂꯣ" ꯍꯥꯏꯅ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯈꯤ꯫ ꯈꯨꯠꯊꯣꯛꯅꯕ ꯑꯗꯨꯗ CNDFꯀꯤ ꯀꯦꯗꯔ 2, CDFꯀꯤ ꯀꯦꯗꯔ 3 ꯄꯨꯟꯅ ꯀꯦꯗꯔ 3 ꯁꯣꯛꯂꯦ꯫ ꯑꯃꯔꯣꯝꯗ ꯈꯨꯠꯊꯣꯛꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯖꯣꯔꯥꯝꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯝꯞꯇ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯌꯨꯛ-ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯍꯥꯟꯒꯤ ꯎ-ꯁꯨꯕ ꯑꯃ ꯆꯤꯍꯥꯎ ꯇꯨꯔꯦꯜ ꯂꯥꯜꯂꯒ ꯏꯟꯗꯤꯌꯥꯗ ꯂꯥꯛꯅꯅꯕ ꯍꯣꯠꯅꯕꯗ ꯏꯔꯩꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯒꯤ ꯑꯦꯔꯤꯌꯥꯗ ꯁꯨꯒꯤ ꯀꯦꯝꯞ ꯑꯃꯠꯇ ꯊꯝꯗꯅꯕ FNCCꯒꯤ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯐꯝꯅ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯑꯃꯗꯤ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯟꯗꯛꯇ ꯗꯦꯜꯂꯤꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯇꯝꯄꯥꯛꯂꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯕ ꯀꯨꯀꯤ ꯁꯨ ꯀꯦꯝꯞ 3 ꯂꯧꯊꯣꯛꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕ ꯑꯗꯨ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯑꯃꯨꯛ ꯅꯧꯅ ꯍꯥꯡꯗꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯩꯕꯅ ꯉꯔꯥꯡ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ FNCCꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯏꯝꯐꯥꯜꯒꯤ ꯇꯔꯨꯡꯗ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯅꯥꯒꯥꯁꯤꯡꯒꯤ ꯑꯣꯏꯕ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯐꯝ ꯑꯗꯨꯅ ꯅꯥꯒꯥꯁꯤꯡꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯗ ꯁꯨꯒꯤ ꯀꯦꯝꯞ ꯑꯃꯠꯇ ꯍꯥꯡꯗꯣꯛꯍꯟꯗꯅꯕ ꯑꯀꯟꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯗꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯅꯥꯒꯥ ꯂꯤꯗꯔꯁ, ꯑꯦꯜꯗꯔꯁ, ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯍꯨꯠ ꯀꯌꯥ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯅꯥꯒꯥ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯅꯥꯒꯥꯁꯤꯡꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯂꯝꯁꯤꯡꯗ ꯑꯀꯤꯕ ꯑꯃꯁꯨꯡ ꯁꯤꯡꯅꯕ ꯀꯌꯥ ꯄꯤꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯥꯏꯟ ꯀꯥꯏꯕ ꯃꯑꯣꯡꯗ ꯅꯥꯒꯥꯒꯤ ꯂꯝ ꯈꯣꯞꯆꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯅꯥꯒꯥ ꯃꯌꯥꯝꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯕꯦꯂꯦꯟꯁ, ꯄꯤꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯍꯛꯊꯦꯡꯅꯅ ꯑꯀꯤꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯗꯨꯅ ꯃꯤꯐꯝ ꯑꯗꯨꯅ ꯃꯇꯨꯡꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ 3 ꯂꯧꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯅꯥꯒꯥꯁꯤꯡꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯑꯦꯔꯤꯌꯥꯗ ꯍꯧꯖꯤꯛꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯀꯦꯝꯞ ꯅꯠꯇ꯭ꯔꯒ ꯁꯦꯇꯜꯃꯦꯟꯠ ꯑꯃꯠꯇ ꯊꯝꯗꯕ, ꯅꯥꯒꯥꯁꯤꯡꯅ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯕꯪꯀꯔ, ꯃꯦꯛꯁꯤꯐ ꯁꯦꯜꯇꯔ ꯑꯃꯁꯨꯡ ꯋꯨꯗꯟ ꯀ꯭ꯔꯣꯁꯅꯆꯤꯡꯕ ꯑꯃꯠꯇ ꯁꯥꯍꯟꯗꯕ ꯌꯥꯎꯅ ꯑꯟꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯑꯣꯡꯗ ꯒꯦꯠ ꯅꯠꯇ꯭ꯔꯒ ꯕꯦꯔꯤꯒꯦꯗꯁꯤꯡ ꯑꯃꯠꯇ ꯍꯥꯡꯕ ꯌꯥꯍꯟꯗꯕ, ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯄꯥꯏꯈꯠꯄꯗ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯋꯥꯐꯝꯗ ꯅꯠꯇ꯭ꯔꯒ ꯑꯥꯏꯗꯦꯟꯇꯤꯇꯤ ꯅꯠꯇ꯭ꯔꯒ ꯍꯛꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯝꯗꯕ, ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯄꯥꯏꯈꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯔꯤ ꯂꯩꯅꯕ ꯅꯥꯒꯥ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗꯒꯤ ꯑꯌꯥꯕ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯌꯥꯎꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯂꯩꯅ ꯈꯟꯅ-ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯄꯥꯏꯈꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯂꯝꯁꯤꯡ, ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠꯁꯤꯡ ꯑꯁꯤ ꯄꯤꯁꯐꯨꯜꯒꯤ ꯈꯨꯠꯊꯥꯡꯗ ꯄꯨꯟꯅ ꯉꯥꯛ-ꯁꯦꯟꯃꯤꯟꯅꯕ ꯍꯥꯏꯅ ꯄꯨꯟꯅ ꯋꯥꯔꯦꯞꯁꯨ ꯂꯧꯃꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯐꯨꯠꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯥꯒꯥꯁꯤꯡꯒꯤ ꯑꯦꯟꯁꯦꯟꯁꯇ꯭ꯔꯦꯜ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯀꯦꯝꯞꯁꯤꯡ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯥꯡꯖꯧꯅꯅ ꯆꯦꯛꯁꯤꯟꯋꯥ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇꯔꯗꯁꯨ ꯃꯁꯤꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯐꯪꯈ꯭ꯔꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛ ꯌꯧꯒꯗꯕ ꯇ꯭ꯔꯦꯟꯁꯤꯡ ꯁ꯭ꯇꯦꯁꯟ ꯑꯃꯗꯒꯤ ꯂꯝꯊꯥꯒꯗꯧꯔꯤ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯊꯨꯔꯥꯗ ꯂꯩꯕ ꯃꯊꯨꯔꯥ ꯖꯪꯁꯟ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯒꯗꯕ ꯇ꯭ꯔꯦꯟꯁꯤꯡ ꯆꯦꯜꯂꯒꯅꯤ꯫ ꯆꯍꯤ 150 ꯍꯦꯜꯂꯕ ꯏꯟꯗꯤꯌꯟ ꯔꯦꯜꯋꯦꯁꯅ ꯃꯥꯂꯦꯝꯗ ꯍꯧꯖꯤꯛ ꯃꯔꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯦꯜꯋꯦ ꯅꯦꯠꯋꯥꯔꯛ ꯑꯣꯏꯕ ꯉꯝꯂꯦ꯫
ख्वाइदगी वांगबा रेलवे ब्रिज लेबाक सिदा लेब्री नुमित खुदिंगी पैसेंजर लाख कया तोंगदुना लेबाकी मफम सिनबा थुंगना चथोक चसिन तौरी अदुबु पैसेंजर सिंगना मफम अमदगी अतोपा मफम अमदा चथोक चसिन तौबदा लमथोंगबम यौद्रिंगैदा अतोपा ट्रेन अमा सिनबगी खुदोंचादबा मायोकनाबा मरमना रेलवे स्टेशन अमा खक्तदगी लेबाकी मफम सिनबा थुंगना चेनगदबा ट्रेन पुमनमक लमथा हन्नबा इंडियन रेलवेसना अखन्नबा थौरांग असि लौखलकपनि हाइना एजेंसीगी पाउना हाइरि गजागी मफम चामगा कुंथ्रादा अटैक चथरख्रे हौकिबा पुंग कुनमरी की मनुंगदा इजरायल की लानमीसिंगना गजा स्ट्रिप की मफम चामगा कुंथ्रादा अटैक चथरख्रे इजरायली डिफेंस फोर्सना हमास अमसुंग अतै टेररिस्ट ऑर्गेनाइजेशन सिंगी मथक्ता अकनबा ऑपरेशन चथखिबगा लोइनना गजा स्ट्रीट लैबा टेररिस्ट सिंगी यामना मरुओइबा मफम चामगा कुंथ्रादा अटैक चथरखिबनी खा थंगबा गजादा इजरायली लानमीसिंगना खुलाई कया मरुम फागतपा ngamखिबगा लोइनना राफागी जेनिनादा लैबा टेररिस्ट सिंगना यामना सिजिनबा टनेल अमा मपुंग फाना अमांगा चाथोले हाइन रिपोर्ट अमना फोंदोकली मोदी बु कांग्रेसना मिनुंगसी लैतबनी जैख्रे लेबा सिगी प्राइम मिनिस्टर नरेंद्र मोदी बु इंडियन नेशनल कांग्रेस ना मिनुंगसी लैतबा मियोइनी हाइन चैख्रे बीटी रोड लैबा कांग्रेस ऑफिस पाउमिसिंग उनाबदा एमपीसीसी की वाइस प्रेसिडेंट हरेश्वर गोस्वामी ने हाई लेबा सिदा इमरजेंसी अहुमलक हाइबदी 1952 1971 अमसुंग 1975 ता तौख्रे ख्वाइदगी अकोनबा इमरजेंसी असि लेबाक मनुगी ओइबा खुदोंचादबसिंगना मरम ओइरगा थमखिबनी मतमदुगी प्राइम मिनिस्टर इंदिरा गांधी ने डेमोक्रेसी मपांगल हेना कंखदहनबा मतम यैथोकपा तौदना तरुक सुबा लोकसभा पांगथोकी मिखल अदुदा कांग्रेस माइथी की अदुबु मतमदुगी जनता पार्टी की लेंगाक अदु चाही अहुमदगी हेना चतखिदे अदुबु तरे सुबा लोकसभा ददी कांग्रेस ना एब्सोल्यूट मेजॉरिटी ओदुना लेंगाक पाइखी मसिना ताकलिबदी मतमदुगी इमरजेंसी दु अफबा खोंथांगनी हाइबनी लैबाक असिगी अपुनबगी सक्तम गाकमिन्ननबा पुन्ना वासक लौमिनक्रे मणिपुरगी लुरबा तानफमसिदा सीएसओ सिंग पुन्ना थबक तौमिनबा चंगी मेघेन मणिपुरगी अपुनबगी सक्तम गाकनबा अमसुंग अपुनबगी सक्तम गिदमक थवाइना पोंथा पीनबा ngasi Peace Committee Kangleipak Manipur amasung Special 50 na senduna Manipur gi tongan ba mafam singdagi lakpa imalup sing na senduna punna Utra Sanglenda wasak minangkre thoram aduga mari leinana UNLF ki former chairman RK MEGHEN na CSO sing na magi oiba thabak singdadi mai pak na honorable punna thabak tawminaba ngamdana lairibasi Manipur gi luraba tanfam asidadi punna thabak tawminanaba changi haina phungdokre ngasi kangla Utra Sanglenda wasak lobagi thoram aduda kumbi moirang fobala fogwak chawi khai thamna pokpi lengang tabi sana sabi kangla tombi thawbala thokpamna chingba mafam singdagi lakpa miyam thawai miral peace committee kanglaipak Manipur special 50 gi thawpu basingna ibudopa khangbada thongni raba matung UNLF ki hanagi chairman RK MEGHEN na wasak lobagi thoram adu pangthokibani ngasi wasak lawkhiba aduda iraipak Manipur da singnarakpa phibam sing thengnabada amadi aikhoigi furup sing nungsi chanana hingminanaba honabada angamba thodang lawminagani masigi damak thawai thadokpada pamu batawroi sagliba wasak asi ibudo pakhangmana thaujan biba oiresanu haina miyam amatoina wasak minakhi hairi tharom aduga mari leinana RK MEGHEN na phongdokhibada Manipur gi apunbagi saktam haibadi territorial integrity khakta natana Manipur gi apunba saktam gi damak yalhongaidagi hingminaraklaba furup singna amatoina lepminnabagi matam oire loinana singnaba kaya asi punna thengnaminabagi tangai fadaba tangkak adu yaure asigumba Manipur gi luraba tangkak asida magi thabak singda mai pakna thabak tawriba CSO singna apunbagi oina thabak tawminaba ngamdana lairiba si punna thabak tawminanabagi tanja ama lawminaba changi CSO sing amatoina punduna thabak tawminabagi matam oire loinana apunbagi oiba pangal thawna lingjel aduna ikhoigi mangda Thengnariba singnabasing asi amatoina thengnaminaba changi haiki kol heiba lamdam asida nongmagi mangsilaklaba sinfam ama lamdam asida ningsing bathok tarba matamdagi leptana chatharagliba kol heibagi sinfam asing asidi mapalamdagi machine gi matengna saba amadi steel gi mamal ahongba kolik singna naungna mohut sinkhibadagi mutkiba yabagi akiba leire aluminium prithrai senjeng korina chingma machak sing sijinaduna kol heibagi sinfam asi lamdam asida karamba matamdagi hawrakhibagi haiba chapchana khangba ngamdre adobo loyumba sinyen hariba ariba lairik asigi matung inadi hawkhiba taragani thoi suba chahi chada lamdam asida pankhiba maidingu loyumbagi matamdagi sinfam asibu pairiba miyoi singda ahibam haiba sagai gi maming asi pikhi haina palli lamdam asida hojiksu khoiru na mitamlaga kol haiba loch wax process hariba maihurol dagi chanaraklaba technique asi sijinaduna aduma kol hainari haina gadawriba korfu khujai chaisel senthak senja charingna chingba kol adugi mawong adu hana leibakna saraga madugi mathakta khoiru wax na yombani hairiba khoiru sigi mathakta amuk leibakna amuk hana yomsingani hariba leibakna yomlaba khoiru adu maida kanna sahalaga mahi langthokraba tungda hanghauriba mafam aduda aluminium pitrai
ꯌꯣꯠꯅ ꯆꯤꯡꯕ ꯃꯆꯥꯛ ꯑꯗꯨ ꯃꯍꯤ ꯂꯥꯡꯊꯣꯛꯍꯜꯂꯒ ꯍꯩꯖꯤꯟꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯁꯦꯟꯖꯦꯡ, ꯀꯣꯔꯤ, ꯄꯤꯊ꯭ꯔꯥꯏ, ꯑꯦꯂꯨꯃꯤꯅꯤꯌꯝ, ꯌꯣꯠꯅ ꯆꯤꯡꯕ ꯙꯥꯇꯨꯁꯤꯡꯅ ꯀꯣꯜ ꯍꯩꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯀꯣꯜ ꯍꯩꯕꯁꯤꯡ ꯑꯁꯤꯅ ꯄꯨꯈꯝ, ꯇꯦꯡꯀꯣꯠ, ꯀꯣꯔꯐꯨ, ꯆꯦꯡꯐꯨ, ꯁꯥꯃꯨꯛ, ꯈꯥꯕꯩ, ꯆꯦꯒꯞ, ꯆꯥꯏꯁꯦꯜ, ꯈꯨꯖꯥꯏ, ꯁꯦꯟꯊꯛ, ꯁꯦꯡꯒꯥ, ꯀꯥꯡꯁꯤ, ꯁꯔꯤꯛ, ꯂꯥꯏꯒꯤ ꯃꯤꯇꯝ, ꯀꯣꯃꯥꯏ, ꯃꯨꯔꯇꯤ, ꯃꯣꯃꯦꯟꯇꯣꯅꯆꯤꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯁꯥꯗꯨꯅ ꯄꯨꯊꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯕ ꯀꯣꯜ-ꯂꯤꯛ ꯑꯁꯤ ꯁꯥꯕꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯂꯕꯁꯨ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯦꯆꯤꯟꯅ ꯄꯥꯅ ꯈꯦꯠꯂꯒ ꯄꯨꯁꯤꯜꯂꯛꯂꯤꯕ ꯀꯣꯜ-ꯂꯤꯛ ꯑꯁꯤꯗꯒꯤꯅꯤ ꯀꯟꯕ ꯑꯃꯁꯨꯡ ꯀꯨꯏꯅ ꯆꯠꯄ ꯌꯥꯝꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯗ ꯄꯤꯊ꯭ꯔꯥꯏ, ꯁꯦꯟꯖꯦꯡꯅꯆꯤꯡꯕ ꯙꯥꯇꯨꯁꯤꯡꯅ ꯍꯩꯔꯒ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯁ꯭ꯇꯤꯜꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯅꯝꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯈꯔꯗ ꯄꯤꯊ꯭ꯔꯥꯏꯒꯤ ꯈꯨꯖꯥꯏ, ꯁꯅꯥꯕꯨꯟꯅꯆꯤꯡꯕ ꯈꯔ ꯁꯤꯖꯤꯟꯅꯔꯤꯕ ꯑꯁꯤꯈꯛ ꯅꯠꯇꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯊꯣꯏꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯤꯊ꯭ꯔꯥꯏꯒꯤ ꯆꯥꯏꯁꯦꯟ, ꯑꯦꯂꯨꯃꯤꯅꯤꯌꯝꯒꯤ ꯆꯦꯡꯐꯨ ꯑꯃꯗꯤ ꯈꯥꯡꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯦꯆꯤꯟꯅ ꯁꯥꯔꯒ ꯂꯝꯗꯝ ꯑꯁꯤꯗ ꯊꯥꯖꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯃꯩꯍꯧꯔꯣꯜꯗꯒꯤ ꯍꯧꯅ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯁꯨꯖꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯊ꯭ꯔꯥꯏ ꯑꯃꯁꯨꯡ ꯁꯦꯟꯖꯦꯡꯅꯆꯤꯡꯕ ꯙꯥꯇꯨꯁꯤꯡꯅ ꯀꯣꯜ ꯍꯩꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡ, ꯑꯍꯩꯕꯝ ꯂꯩꯔꯛ ꯑꯃꯗꯤ ꯈꯣꯡꯅꯥꯡ ꯐꯩꯗꯦꯛꯄꯤ, ꯑꯍꯩꯕꯝ ꯂꯩꯀꯥꯏꯗ ꯑꯍꯩꯕꯝ ꯁꯥꯒꯩꯒꯤ ꯏꯃꯨꯡ ꯈꯔꯈꯛꯅ ꯁꯨꯔꯤꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗꯗꯤ ꯁꯨꯅꯗ꯭ꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯑꯦꯂꯨꯃꯤꯅꯤꯌꯝ ꯑꯃꯗꯤ ꯌꯣꯠꯅꯆꯤꯡꯕ ꯃꯆꯥꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯣꯔꯐꯨ, ꯆꯦꯡꯐꯨ, ꯈꯥꯡ, ꯆꯦꯒꯞ, ꯈꯥꯕꯩꯅꯆꯤꯡꯕ ꯁꯥꯕꯒꯤ ꯊꯕꯛꯇꯤ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯅꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯑꯍꯩꯕꯝ ꯂꯩꯔꯛꯇꯒꯤ ꯑꯍꯩꯕꯝ ꯔꯥꯁꯕꯤꯍꯥꯔꯤꯒ ꯄꯥꯎꯆꯦ ꯑꯁꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯜ ꯍꯩꯕꯒꯤ ꯁꯤꯟꯐꯝ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕꯁꯨ ꯉꯁꯤꯗꯤ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯦꯡꯅ ꯄꯨꯊꯣꯛꯄ ꯃꯃꯜ ꯍꯣꯡꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯦꯞꯇꯅ ꯊꯥꯖꯤꯜꯂꯛꯄ ꯃꯔꯝꯅ ꯁꯤꯟꯐꯝ ꯑꯁꯤ ꯃꯃꯤ ꯁꯥꯝꯖꯤꯜꯂꯛꯂꯦ꯫ ꯈꯣꯏꯔꯨꯅ ꯃꯤꯇꯝꯂꯒ ꯍꯩꯔꯨꯝꯕ ꯀꯣꯜ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯊꯣꯛꯆꯕ ꯀꯣꯜ-ꯂꯤꯛꯁꯤꯡ ꯑꯁꯤ ꯅꯩꯅꯔꯕꯁꯨ ꯑꯌꯥꯝꯕꯅꯗꯤ ꯃꯃꯜ ꯈꯔ ꯍꯣꯡꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯥꯏ-ꯇꯤꯟꯒꯤ ꯊꯧꯔꯝꯁꯤꯡꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯁꯦꯟꯊꯛ, ꯁꯦꯡꯒꯥ, ꯁꯔꯤꯛ, ꯀꯥꯡꯁꯤ, ꯂꯥꯏꯒꯤ ꯃꯤꯇꯝꯅꯆꯤꯡꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯑꯣꯔꯗꯔ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯇꯝꯒꯤ ꯌꯥꯑꯣꯜꯗ ꯌꯥꯎꯔꯛꯄ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯃꯣꯃꯦꯟꯇꯣꯒꯨꯝꯕ ꯁꯥꯕꯒꯤ ꯑꯣꯔꯗꯔꯁꯤꯡꯁꯨ ꯑꯅꯧꯕ ꯑꯣꯏꯅꯗꯤ ꯂꯥꯛꯄ ꯍꯧꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤ꯫ ꯃꯃꯥꯡꯉꯩꯒꯨꯝꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯤꯊ꯭ꯔꯥꯏꯒꯤ ꯄꯨꯈꯝ, ꯇꯦꯡꯀꯣꯠ ꯁꯤꯖꯤꯟꯅꯗꯨꯅ ꯁꯤꯟꯐꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯝꯕ ꯑꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯁꯤꯟꯐꯝ ꯑꯁꯤ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯔꯕꯗꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯏꯁꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯁꯦꯟꯊꯣꯛ ꯌꯥꯝꯅ ꯂꯩꯕ ꯑꯃꯗꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯥꯡꯅ ꯂꯩꯕ ꯁꯤꯟꯐꯝ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯤꯟꯐꯝ ꯑꯁꯤ ꯃꯥꯏꯄꯨꯅꯅ ꯍꯣꯠꯅꯔꯕꯁꯨ ꯋꯥꯕꯅ ꯍꯦꯟꯕ ꯑꯃꯗꯤ ꯁꯦꯟꯗꯣꯡꯗꯤ ꯏꯐꯪ ꯐꯪꯅꯔꯛꯇꯕꯅ ꯁꯨꯕꯤꯅꯕ ꯃꯤꯑꯣꯏ ꯂꯩꯇꯅ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯑꯋꯥꯕ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯁꯤꯟꯐꯝ ꯑꯁꯤ ꯍꯩꯅꯕ ꯍꯣꯠꯅꯕꯗꯁꯨ ꯃꯇꯝ ꯌꯥꯝꯅ ꯆꯪꯕ ꯃꯔꯝꯅ ꯉꯁꯤꯒꯤ ꯑꯅꯧꯕ ꯃꯤꯔꯣꯜ ꯑꯁꯤꯅ ꯇꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯌꯥꯝꯅ ꯍꯟꯊꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯂꯩꯉꯥꯛꯅꯁꯨ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯗ ꯁꯝꯊꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯗꯤ ꯊꯥ 5-6ꯀꯤ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯌꯥꯎꯔꯒ ꯍꯦꯛꯇ ꯍꯩꯕ ꯌꯥꯔꯣꯏꯗꯕꯅ ꯃꯍꯩ ꯌꯥꯟꯕ ꯉꯝꯗ꯭ꯔꯤ꯫ ꯁꯤꯟꯐꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯩꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 4-5ꯗꯤ ꯑꯗꯨꯃꯛ ꯆꯪꯂꯤ꯫ ꯑꯁꯨꯝꯅ ꯁꯤꯙꯔꯛꯂꯕ ꯁꯤꯟꯐꯝ ꯑꯁꯤꯕꯨ ꯀꯟꯗꯨꯅ ꯊꯝꯍꯧꯕꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯅꯥꯠ ꯆꯠꯅꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯁꯛ ꯇꯥꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏꯁꯤꯒꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯒꯤ ꯍꯩꯅꯕꯤ ꯌꯣꯛꯈꯠꯄꯗ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯐꯪꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤꯕ ꯂꯝꯗꯝꯁꯤꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯒꯅꯤ꯫